MS Purnima Enterprises present Second International Manipuri Short Fiction Film Festival 2022 organized by Ipak Film Production Manipur, Film Forum Manipur gi meeting Makhada, Department of Social Welfare, Government of Manipur na sponsor Tobiduna. Let's make Manipur drug free haiba theme masida. Festival asi pangthokpada Miyam punamakta chauba message ama piba Fazaba Film Semaga, Hazenbiduna Film Festival asibu mapung phahanbiu. Amadi Saruyabiu, Soidana Pun Pogatbiu. Hanmaktada iramdam irekai sibu kombirba bido khamlang bai bido bendo anibo koknona khurumjari loinana lakadori by International Manipur Short Fiction Film Festival 2022 organized by Ipak Film Manipur in collaboration with Film from Manipur, sponsored by Department of Social Welfare, Government of Manipur na Paugin Puba Ashukumlaba Manipur dagi let make Manipur drug free haibagi short fiction film festival asi pangthokpada iramdam sigi miyamna chu angam mateng pangbiduna matau karamna akhoi iramdam asida drug asi free oihengani haibagi wakhalonda purakliba Paugin Puba film macha asi puthokna miyamda horokliba naron sinda tau karamna drug asidagi lapthokani amsung mahengani haibagi wakhalon piduna mat asigumlaba chawraba Paugin Puba film sing asi akhoi punamagna miyang tabiduna horokliba naron sindagi achauba thodang ama lahogani haibagi wakhalonda aihakna ko sponsor asi ojabani mamangi haukiba chahi dasu asugumlaba ningon singi chatheki jagoi gi festival dasu ayak asugumlaba Ipak film na puthokpa sita su ai ko sponsor ojaki handaksu hauliba asigi makha tabo oina Manipur asida nomonomi kangana draktagi manghalliba khoi gi jusing asibu matau karamna Paugin asi piraga muthakani haibagi wakhalonda aina sponsor asi ojabani loinana mayamna su iramdam asigi mayamna su ngam mateng pangbiduna khoi punna iramdam asi tangdu leitaba dak leitaba iramdam ama oiminasi haibagi punna khoi saruk yaminasi haina aigi saitagi Paugin asi pijare